ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯍꯖꯅ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎꯗꯨ ꯐꯥꯔꯦ ꯍꯥꯏꯌꯦ꯫ ꯌꯨ ꯌꯣꯟꯕꯤ ꯂꯩꯍꯥꯎꯗꯨꯕꯣ? ꯍꯣꯏꯅꯦ, ꯌꯦꯡꯉꯨꯁꯤ ꯂꯥꯎꯕ꯫ ꯋꯥꯛꯆꯤꯡꯒꯤ ꯎꯟ ꯃꯔꯛꯇꯨꯗ ꯃꯤꯅ ꯐꯤꯉꯧ ꯐꯧꯏ꯫ ꯅꯤꯁꯥꯕꯟ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯀ꯭ꯂꯕꯀꯤ ꯃꯄꯥꯡꯒꯜ ꯐꯔꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯅ ꯃꯇꯨ ꯁꯣꯜꯂꯕꯤ ꯌꯨ ꯌꯣꯟꯕꯤ ꯃꯧ ꯅꯍꯥꯗꯨꯕꯨ ꯆꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠ, ꯃꯈꯨꯠ ꯃꯁꯥ, ꯈꯨ ꯈꯨꯕꯣꯝ ꯆꯩꯐꯝꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯃꯉꯥꯏꯔꯦ꯫ ꯃꯁꯝ ꯑꯗꯨꯁꯨ ꯆꯔꯣꯏ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯂꯥꯛꯅ ꯐꯣꯏꯈꯤꯕꯒꯨꯝ ꯇꯨꯕꯠ ꯇꯨꯕꯠ ꯆꯞꯊꯠꯄꯤꯔꯦ꯫ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯟꯕ ꯌꯨꯒꯤ ꯃꯌꯣꯝ 10ꯃꯨꯛꯁꯨ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯄꯔꯦꯡ ꯀꯤꯔꯒ ꯂꯩꯍꯥꯎꯒꯤ ꯃꯉꯛꯁꯝꯗ ꯌꯥꯟꯁꯤꯟꯕꯤ꯫ ꯁꯦꯒꯥꯏꯔꯕ ꯐꯗꯤ ꯐꯔꯥ ꯈꯔ ꯁꯤꯠꯆꯟꯕꯤꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯨ ꯐꯨꯗꯨꯅ ꯍꯣꯏꯗꯣꯔꯛꯂꯦ꯫ ꯅꯤꯁꯥꯕꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯅꯦ ꯀꯨꯃꯨꯅ ꯌꯨ ꯃꯌꯣꯝ ꯑꯃꯃꯝ ꯊꯨꯒꯥꯏꯔꯒ ꯏꯪꯂꯕ ꯋꯥꯛꯆꯤꯡꯒꯤ ꯑꯌꯨꯛꯇꯨꯗ ꯂꯩꯍꯥꯎꯒꯤ ꯃꯀꯣꯛꯇ ꯍꯩꯙꯕꯤ꯫ ꯃꯤꯌꯥꯝꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥꯀꯣꯜ ꯃꯔꯛꯇꯨꯗ ꯌꯨ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯂꯩꯍꯥꯎꯗ ꯈꯪꯉꯝꯗꯕ ꯆꯩꯅꯥꯀꯣꯜ ꯑꯃ ꯑꯣꯏꯔꯔꯦ꯫ ꯊꯨꯞꯄ ꯁꯥꯕ ꯂꯣꯏꯅꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯦ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠ ꯇꯥꯔꯛꯂꯦ꯫ ꯏꯪꯕꯅ ꯃꯌꯥ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯤꯌꯥꯝꯗꯨꯅ ꯃꯗꯨꯕꯨ ꯎꯔꯒ ꯀꯔꯤꯃꯇ ꯅꯨꯡꯁꯤ ꯍꯩꯕ ꯄꯣꯛꯇꯅ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯂꯛꯅꯗꯨꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯌꯨ ꯌꯣꯟꯕꯤ ꯐꯥꯔꯦ, ꯅꯤꯁꯥꯕꯟꯅ ꯋꯥꯔꯛꯂꯦ꯫ ꯉꯥꯊꯦꯝ ꯂꯩꯍꯥꯎ ꯐꯥꯔꯦ, ꯌꯨ ꯌꯣꯟꯕꯒꯤ ꯋꯥꯔꯛꯂꯦ꯫ ꯈꯨꯡꯒꯪ ꯊꯨꯡꯅ ꯃꯥꯕꯨ ꯀꯣꯏꯄꯨ ꯄꯨꯕꯤ꯫ ꯂꯝꯂꯣꯡ ꯂꯝꯖꯥꯎ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯃꯤ ꯇꯤꯟꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯍꯜꯂꯒ ꯁꯒꯣꯜꯗꯥꯛ ꯄꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯊꯣꯛꯍꯜꯂꯤ꯫ ꯉꯥꯊꯦꯝ ꯑꯣꯡꯕꯤ ꯂꯩꯍꯥꯎ ꯗꯦꯕꯤ, ꯑꯩꯅ ꯃꯤꯌꯥꯝꯗ ꯉꯁꯤ ꯂꯥꯎꯊꯣꯛꯆꯔꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯃꯆꯥ ꯃꯅꯥꯎ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯐꯠꯇꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯊꯤꯡꯕꯤꯍꯧ꯫ ꯉꯁꯤ ꯑꯩꯅ ꯌꯨ ꯌꯣꯜꯂꯨꯕꯒꯤ ꯐꯪꯂꯤꯕ ꯗꯁꯥ ꯑꯁꯤ ꯃꯁꯤꯕꯨ ꯌꯣꯜꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯒꯅꯨ꯫ ꯃꯈꯣꯟ ꯇꯥꯔꯦ, ꯂꯥꯏꯌꯦꯡ ꯐꯥꯏꯔꯦ, ꯃꯁꯥꯗꯨ ꯅꯥꯕꯒ ꯏꯪꯕꯒꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯔꯦ꯫ ꯅꯔꯣꯟ ꯅꯔꯤ ꯈꯪꯗ꯭ꯔꯦ, ꯆꯨꯝꯅ ꯂꯥꯎꯊꯣꯛ, ꯂꯥꯏꯌꯦꯡ ꯐꯥꯏꯒꯅꯨ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯃꯀ꯭ꯂꯥꯛꯇ ꯁꯥꯖꯩꯅ ꯆꯤꯡꯏ, ꯊꯕꯠ ꯇꯠꯇꯨꯅ ꯏ ꯊꯣꯛꯏ꯫ ꯂꯩꯍꯥꯎ ꯃꯄꯤ ꯏꯔꯥꯆꯦꯟꯅ ꯅꯣꯟꯊꯗꯨꯅ ꯅꯥꯜꯂꯤ꯫ ꯆꯨꯝꯅ ꯂꯦꯞꯄꯨ, ꯌꯨ ꯌꯣꯟꯕꯤꯅꯕꯨ ꯅꯥꯕ ꯈꯪꯕ꯭ꯔꯥ? ꯃꯌꯥꯡꯂꯦꯟꯗ ꯑꯃꯨꯛꯀ ꯀꯟꯁꯤꯜꯂꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤ ꯃꯆꯥꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯁꯒꯣꯜꯗꯥꯛꯇꯨ ꯃꯨꯜꯂꯒ ꯂꯥꯎꯊꯣꯛꯏ꯫ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯅꯤꯁꯥ ꯀꯔꯕꯥꯔ ꯇꯧꯔꯤꯕ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯇꯨꯅ ꯇꯥꯕꯤꯌꯨ꯫ ꯉꯁꯤ ꯋꯥꯛꯆꯤꯡꯒꯤ ꯏꯪꯂꯕ ꯑꯌꯨꯛꯁꯤꯗ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕ ꯈꯜꯂꯤꯕ ꯅꯤꯁꯥꯕꯟ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯜ ꯄꯨꯝꯕꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯂꯨꯝꯗꯨꯅ ꯐꯥꯔꯛꯂꯤꯕ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯌꯨ ꯌꯣꯟꯕꯤ ꯑꯁꯤ ꯃꯥꯅ ꯁꯃꯥꯖꯒꯤ ꯑꯃꯥꯡꯕ ꯑꯣꯏꯒꯗꯕ ꯅꯤꯁꯥ ꯌꯨ ꯌꯣꯜꯂꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯩꯄꯥꯛ ꯃꯃꯥꯡꯗ ꯈꯨꯡꯒꯣꯏꯅꯔꯤ꯫ ꯗꯟꯗꯤ ꯑꯁꯤꯃꯛ ꯂꯩꯀꯥꯏꯁꯤꯗ ꯑꯃꯗꯤ ꯈꯨꯡꯒꯪꯁꯤꯗ ꯌꯨ ꯌꯣꯜꯂꯤꯕ, ꯌꯨ ꯊꯛꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯐꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯍꯛꯄ ꯗꯟꯗꯤꯁꯤ ꯐꯪꯅꯤꯡꯗ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯁꯃꯥꯖꯅ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯌꯨ, ꯒꯟꯖꯥ, ꯀꯥꯅꯤ, ꯅꯝꯕꯔ 4, ꯑꯣꯛꯇ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯊꯪ ꯃꯊꯪ ꯂꯥꯎ ꯂꯥꯎꯗꯨꯅ ꯐꯨ ꯐꯨꯗꯨꯅ ꯄꯨꯔꯛꯄꯅ ꯅꯤꯁꯥꯕꯟꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯨꯜꯂꯔꯦ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯊꯨꯅꯃꯛ ꯆꯦ ꯀꯂꯝ ꯄꯨꯊꯣꯛꯇꯨꯅ ꯏꯕ ꯍꯧꯔꯛꯏ꯫ ꯁ꯭ꯔꯤꯃꯇꯤ ꯉꯥꯊꯦꯝ ꯑꯣꯡꯕꯤ ꯂꯩꯍꯥꯎ ꯗꯦꯕꯤ, ꯄꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯂꯣ ꯁꯤꯡꯍ, ꯂꯩꯐꯝ ꯈꯨꯟꯐꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯑꯩꯍꯥꯛ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯈꯥꯒꯤ ꯋꯥꯔꯣꯜꯁꯤꯡꯁꯤ ꯌꯥꯖꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤ ꯇꯥꯡ 10, ꯊꯥ 1, ꯃꯧꯗ꯭ꯔꯥꯃꯉꯥ ꯏꯪꯗ ꯏꯈꯨꯠ ꯌꯦꯠꯀꯤ ꯈꯨꯕꯤ ꯁꯣꯏ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯌꯨ ꯍꯥꯏꯕ ꯅꯤꯁꯥ ꯑꯁꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯆꯔꯦ꯫ ꯅꯤꯁꯥꯕꯟ
ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩ ꯏꯁꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯑꯄꯠꯇꯤ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯅꯤꯁꯥ ꯌꯣꯟꯗꯨꯅ ꯏꯆꯥ ꯏꯁꯨ ꯊꯥꯛꯅꯕ ꯍꯣꯠꯅꯔꯨꯕꯒꯤꯗꯃꯛ ꯅꯤꯁꯥꯕꯟ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯐꯝꯗ ꯂꯨꯄꯥ 1,000 ꯖꯔꯤꯃꯅꯥ ꯑꯣꯏꯅ ꯍꯌꯦꯡ ꯇꯥꯡ 13 ꯊꯥ 1 ꯃꯧꯗ꯭ꯔꯥꯃꯉꯥ ꯏꯪꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯖꯒꯅꯤ꯫ ꯁꯍꯤ ꯁ꯭ꯔꯤꯃꯇꯤ ꯉꯥꯊꯦꯝ ꯑꯣꯡꯕꯤ ꯂꯩꯍꯥꯎ ꯗꯦꯕꯤ꯫ ꯃꯐꯝꯁꯤꯗ ꯌꯦꯠꯀꯤ ꯈꯨꯕꯤ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯆꯥꯅ ꯁ꯭ꯇꯥꯝ ꯄꯦꯗ ꯍꯥꯡꯇꯣꯛꯂꯒ ꯏꯟꯁꯤꯜꯂꯛꯏ꯫ ꯂꯩꯍꯥꯎ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯖꯔꯛꯏ, ꯑꯇꯩ ꯄꯨꯝꯅꯃꯛ ꯌꯥꯖꯔꯦ, ꯖꯨꯔꯤ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯀꯅꯥꯗꯒꯤ ꯂꯧꯔꯨꯒꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨ? ꯀꯩꯗꯧꯅ ꯌꯥꯝꯂꯨꯅꯤ? ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯇꯥꯟꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯦ ꯅꯝꯃꯨꯅꯦ꯫ ꯏꯅꯝꯃ, ꯃꯗꯨꯝꯇꯪꯗꯤ ꯀꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯂꯝ ꯍꯦꯟꯈꯤꯗ꯭ꯔꯥ ꯅꯪ? ꯈꯪꯍꯧꯗꯦ ꯏꯅꯦ ꯀꯨꯃꯨꯅ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯆꯧꯕꯗꯨꯅ ꯂꯩꯍꯥꯎꯒꯤ ꯅꯃꯌꯥꯡꯗ ꯁꯥꯟꯗꯔꯛꯏ꯫ ꯑꯌꯣ ꯏꯃꯥ! ꯇꯣꯜꯂꯕꯤ ꯂꯩꯍꯥꯎ ꯁꯣꯔ ꯊꯤꯡꯏ, ꯃꯌꯥꯡ ꯇꯦꯛꯊꯣꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯏ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥ ꯇꯟꯗꯟ ꯄꯥꯏꯔꯛꯏ꯫ ꯇꯣꯜꯂꯕꯤ ꯂꯩꯍꯥꯎꯒꯤꯗꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯂꯤꯕꯁꯤ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯑꯁꯥꯕ ꯄꯤꯔꯥꯡꯁꯤꯡꯗꯨꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯂꯤ꯫ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯃꯇꯪ ꯈꯤꯛꯄꯤꯅꯕ꯫ ꯏꯀꯥꯏꯕ, ꯆꯣꯞꯄ, ꯆꯩꯅꯥꯗ ꯈꯥꯡꯕꯗ ꯋꯥꯖꯔꯕꯤ, ꯒꯇꯤ ꯂꯩꯇ꯭ꯔꯕꯤ ꯂꯩꯍꯥꯎ ꯈꯖꯥꯏ ꯅꯥꯄꯨꯝ ꯑꯅꯤ ꯂꯨꯞꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯕ ꯃꯈꯨꯠ ꯑꯣꯏꯅ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯂꯒ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯅ ꯈꯨꯠꯀꯤ ꯈꯨꯕꯤ ꯁꯣꯏ ꯅꯝꯂꯛꯂꯦ ꯑꯉꯧꯕ ꯆꯩꯕꯥꯡꯊꯛꯇꯨꯗ꯫ ꯑꯁꯨꯝꯅ ꯑꯇꯩꯕꯨꯁꯨ ꯆꯩꯔꯥꯛ ꯄꯤꯕ ꯆꯞ ꯆꯥꯅ ꯉꯝꯂꯒꯗ꯭ꯔꯥ ꯃꯈꯣꯏꯕꯨ? ꯂꯩꯍꯥꯎꯅ ꯈꯜꯂꯛꯏ꯫ ꯂꯩꯍꯥꯎꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯂꯣ ꯂꯩꯈꯤꯗꯕ ꯆꯍꯤ 1.5 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ, ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕ ꯀꯌꯥ ꯀꯟꯅ ꯉꯝꯗꯦ꯫ ꯃꯥꯅ ꯇꯧꯖꯔꯝꯕ ꯀꯔꯕꯥꯔꯅꯤ ꯌꯨ ꯌꯣꯟꯕꯒꯤ ꯊꯕꯛꯁꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯄꯤꯛꯄ ꯁꯦꯟꯗꯣꯡꯅ ꯃꯈꯣꯏꯒꯤ ꯃꯤ 10 ꯆꯥꯕ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯀꯣꯛꯊꯣꯛꯅꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯀꯨꯂꯣ ꯅꯣꯡꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃ ꯌꯨꯒꯤ ꯇꯤꯞ ꯑꯃ ꯄꯨꯔꯒ ꯂꯧꯕꯨꯛ ꯁꯝꯗꯨꯅ ꯂꯥꯛꯄꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯝꯕꯗ ꯍꯦꯟꯖꯤꯟꯈꯤꯕꯗꯒꯤ ꯁꯤꯅ ꯐꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯂꯩꯍꯥꯎ ꯅꯧꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯠꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯇꯩꯕꯨꯁꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯈꯟꯖꯈꯤꯕꯅꯤ ꯂꯩꯍꯥꯎꯅ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯤ ꯇꯥꯈꯤꯗꯦ ꯈꯛ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯍꯥꯎꯅꯤ, ꯃꯥꯒꯤ ꯀꯅꯥ ꯂꯩꯖꯗꯦ꯫ ꯍꯩꯖ ꯆꯠꯆꯔꯨꯕꯗ ꯑꯅꯥ ꯑꯃ ꯆꯤꯀꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯁꯔꯗꯥꯔ ꯀꯔꯃ ꯄꯥꯡꯊꯣꯛꯆꯅꯕ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯇꯪꯈꯥꯏ ꯊꯥꯗꯣꯛꯇꯨꯅ ꯀꯔꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯀꯨꯃꯣꯟ ꯐꯤꯔꯣꯏꯒꯤꯗꯃꯛ ꯂꯦꯝꯍꯧꯔꯤꯕ ꯇꯪꯈꯥꯏꯗꯨꯃꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒ ꯑꯣꯏꯔꯤꯕ ꯁꯛꯐꯝꯒ ꯌꯥꯝꯅ ꯇꯩꯅꯔꯦ꯫ ꯂꯩꯍꯥꯎꯒꯤ ꯆꯍꯤ ꯁꯨꯒꯦ ꯍꯥꯏꯅ ꯁꯨꯔꯕꯗ 30ꯃꯨꯛ ꯃꯉꯥꯏ꯫ ꯃꯆꯥꯗꯤ ꯐꯩꯕꯣꯛ 3ꯂꯛ, ꯅꯨꯄꯤ ꯉꯥꯛꯇ 3, ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯁꯤꯟꯈꯤ꯫ ꯑꯔꯣꯏꯕ ꯐꯩꯕꯣꯛ 2ꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯄꯨꯟꯅ ꯃꯆꯥ 9ꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯤ ꯂꯩꯍꯥꯎꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯆꯍꯤ 12-13 ꯁꯨꯔꯕꯤ ꯇꯝꯄꯥꯛꯂꯩꯃꯅ ꯃꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯐꯤꯕꯨꯟ ꯅꯝꯕꯤꯔꯤ꯫ ꯆꯩꯐꯝꯁꯤꯡꯗꯨ ꯉꯝꯅ ꯄꯣꯝꯈꯠꯂꯛꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯆꯤꯛ ꯆꯤꯛꯏ, ꯄꯨꯡꯂꯨꯝ ꯂꯨꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯄ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯆꯦ, ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯊꯣꯡ ꯊꯥꯛꯅꯤꯡꯉꯥꯏ, ꯃꯅꯥꯎꯅꯨꯄꯤ ꯃꯥꯒ ꯊꯪꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯔꯩꯕ ꯈꯔꯗꯨ ꯊꯣꯡꯂꯁꯤ, ꯏꯃꯥꯁꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯁꯤ꯫ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯡꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯃꯌꯥꯗ ꯇꯥꯈꯤꯗ꯭ꯔꯤ꯫ ꯆꯠꯂꯣ ꯊꯣꯡꯇꯣꯛꯂꯨꯔꯣ꯫ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗꯒꯤ ꯂꯩꯍꯥꯎ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ,
ꯂꯥꯄꯠꯇ ꯌꯥꯜꯂꯤꯕ ꯆꯐꯨ ꯃꯆꯥꯗꯨꯗ ꯆꯦꯡ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯉꯁꯤꯒꯤ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯣ, ꯌꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯌꯣꯌꯣ ꯑꯌꯣꯌꯣ ꯅꯥꯍꯦꯔꯛꯏ ꯋꯥꯅ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯃꯃꯥꯒꯤ ꯐꯤꯕꯨꯟ ꯅꯝꯅ ꯅꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯝꯃ ꯆꯧꯍꯜꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯂꯣ, ꯌꯨꯝ ꯁꯥꯒꯠꯅꯅꯕ ꯍꯤꯡꯒꯣꯜ ꯁꯦꯡꯗꯣꯛꯄ ꯍꯧꯔꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯆꯦ ꯑꯍꯟꯗꯨꯒ ꯐꯥꯏꯕꯣꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯕꯅꯤ, ꯇꯥꯛꯄꯒ ꯐꯥꯕꯅ ꯍꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯈꯤꯗꯉꯩꯗꯒꯤ ꯃꯈꯥ ꯇꯝꯊꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯣꯛꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯊꯤ ꯃꯀꯨꯝ ꯄꯨꯝꯕ ꯃꯥꯅ ꯄꯨꯏ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯂꯩ꯫ ꯃꯥꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯃꯥꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯄꯨꯏ꯫ ꯃꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯅꯤꯁꯥꯕꯟꯒꯤ ꯖꯔꯤꯃꯅꯥ ꯂꯨꯄꯥ 1,000 ꯀꯗꯥꯏꯗꯒꯤ ꯄꯤꯒꯗꯧꯔꯤꯕ? ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯈꯣꯡꯀꯨꯂꯥꯏ ꯆꯨꯔꯕꯤ ꯊꯗꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯥꯒ ꯅꯥꯕꯅꯦ, ꯄꯤꯖ ꯄꯤꯊꯛꯄꯁꯨ ꯉꯝꯗꯦ, ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯦ, ꯉꯥꯁꯦꯞ ꯑꯀꯪꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯊꯥꯡꯗꯣꯔꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛ ꯌꯦꯠ ꯁꯦꯒꯥꯗ ꯊꯥꯗꯔꯦ꯫ ꯈꯨꯏꯔꯕ, ꯃꯥꯒꯤ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯆꯕꯠꯅꯔꯕ ꯈꯣꯝꯂꯥꯡ ꯑꯅꯤꯗꯨ ꯅꯥꯝꯃ ꯅꯥꯝꯃ ꯆꯤꯡꯍꯜꯂꯤ꯫ ꯏꯇꯣꯟ ꯇꯣꯟꯅ ꯄꯣꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ, ꯁꯨꯡꯀꯞ ꯀꯞꯇꯦ꯫ ꯆꯍꯤ 7-9 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯊꯔꯣ ꯑꯃꯁꯨꯡ ꯊꯝꯕꯥꯜ ꯃꯆꯤꯟ ꯃꯅꯥꯎꯅ ꯑꯃꯃꯝ ꯄꯣꯕꯤꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯑꯉꯥꯡ ꯄꯣꯅ ꯄꯣꯅ ꯅꯨꯡꯊꯤꯟ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯦꯟ ꯆꯣꯡꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯒꯥꯗ ꯑꯉꯥꯡꯗꯨ ꯀꯣꯜꯂꯗꯨꯅ ꯏꯋꯥꯎ ꯋꯥꯎꯕ ꯃꯈꯩ ꯋꯥꯅ ꯁꯥꯕ ꯀꯥꯡꯊꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯕꯣꯔꯥꯒꯤ ꯐꯩꯖꯨꯞ ꯃꯨꯟꯅꯗꯨꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯕ ꯍꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯜꯗꯨꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, ꯈꯣꯏꯕꯤ, ꯏꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯍꯥ, ꯀꯩꯗꯧꯔꯕ ꯏꯆꯦ? ꯈꯣꯏꯕꯤ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯍꯥꯎꯗꯨ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯨ ꯈꯣꯏꯕꯤ, ꯃꯅꯤꯡ ꯏꯄꯨ ꯇꯣꯝꯕꯗꯨ ꯑꯃꯨꯛꯇ ꯀꯧꯔꯨ꯫ ꯈꯣꯏꯕꯤꯅ ꯃꯃꯥꯕꯨ ꯀꯣꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯍꯥꯏꯔꯛꯏ, ꯀꯧꯔꯨꯅꯨꯁꯦ ꯏꯆꯦ, ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯪꯅ ꯄꯣꯊꯥꯈ꯭ꯔ ꯃꯥꯜꯂꯦ, ꯃꯥꯕꯨ ꯑꯃꯨꯛ ꯇꯨꯝꯕ ꯀꯥꯏꯍꯜꯂꯔꯣꯏꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯦ꯫ ꯃꯈꯣꯏꯒꯤ ꯑꯁꯥꯒꯤ ꯊꯥꯎꯃꯩ ꯃꯨꯠꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯃꯨꯛ ꯍꯟꯅ ꯆꯨꯈꯠꯆꯅꯕ ꯃꯩꯔꯥꯁꯨ ꯂꯩꯇꯦ, ꯊꯥꯎꯁꯨ ꯌꯥꯎꯗ꯭ꯔꯦ, ꯗꯨꯁꯤꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯈꯣꯏꯕꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯃꯈꯩ ꯀꯞꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯅꯥꯍꯧꯅꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯥꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯤꯔꯤꯕ? ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯒꯤ ꯇꯝꯊꯤꯔꯕ ꯑꯍꯤꯡ ꯑꯃꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯔꯦ꯫ ꯅꯤꯁꯥꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤ, ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ, ꯀꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯂꯩꯍꯥꯎꯅ ꯖꯔꯤꯃꯅꯥ ꯄꯤꯔꯒꯗꯕ ꯄꯨꯡꯐꯝ ꯍꯦꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯍꯨꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯁꯤ ꯀꯨꯏꯁꯤꯟꯕꯤꯌꯨ, ꯃꯅꯤꯡ ꯃꯌꯥꯗ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯂꯩꯀꯥꯏꯁꯤꯗꯒꯤ ꯊꯥꯞꯅ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯇꯨꯡꯒꯤ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯂꯛꯀꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯂꯁꯤ꯫ ꯃꯤꯌꯥꯝꯅ ꯄꯤꯛꯂꯕ ꯋꯥꯒꯤ ꯇꯨꯒꯗꯧꯔꯕ ꯈꯥꯡꯄꯣꯛꯇꯨ ꯏꯅꯦ ꯀꯨꯃꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯆꯦꯒꯤ ꯎꯄꯨ ꯁꯤꯗꯣꯛꯂꯒ ꯋꯥꯆꯦꯠꯅ ꯇꯦꯞ ꯆꯞꯇꯨꯅ ꯄꯥꯜꯂꯤꯕ ꯊꯣꯡꯗꯨ ꯅꯝꯂꯗꯨꯅ ꯏꯅꯦ ꯀꯨꯃꯨꯅ ꯀꯧꯔꯛꯏ, ꯂꯩꯍꯥꯎ, ꯂꯩꯍꯥꯎ, ꯊꯣꯡ ꯍꯥꯡꯇꯣꯛꯎ꯫ ꯍꯟꯅ ꯍꯟꯅ ꯀꯧꯏ, ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯏꯅꯦ ꯀꯨꯃꯨꯒꯤ ꯈꯣꯡꯄꯥꯛ ꯑꯆꯧꯕꯗꯨꯅ ꯊꯣꯡꯗ ꯀꯣꯛꯈꯥꯏꯔꯛꯏ꯫ ꯐꯥꯛꯇꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯄꯗꯥꯛ ꯇꯥꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯒꯨꯔꯨꯝ ꯍꯨꯞꯆꯤꯜꯂꯤ꯫ ꯏꯅꯦ ꯀꯨꯃꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯪꯁꯤꯜꯂꯨꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯗꯨꯅ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯏꯅꯦ ꯀꯨꯃꯨ ꯍꯨꯞꯆꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯥꯝꯃꯤ꯫ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯣꯏꯅ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯈꯣ꯫ ꯀꯩꯗꯧꯔꯦ? ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯏꯅꯦ ꯀꯨꯃꯨꯅ ꯃꯤꯌꯥꯝꯕꯨ ꯃꯄꯥꯟꯗ ꯏꯟꯊꯣꯛꯂꯒ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯨꯃꯥꯡꯗ ꯂꯦꯞꯍꯜꯂꯦ꯫ ꯅꯤꯁꯥꯕꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯏꯕꯤ ꯃꯆꯥ,
Maya Paibigi President Tunu, Secretary Ngangbi, Lamjing Lamtakpa Kalaki President Khoimuba, Amadi Secretary Khoingouba, Mangabu Miyam Maraktagi, Akhanana Kauturai, Makoising Adu, Taha Miraktagi Lisalai, Makoi Taruk Pulla Matunda, Ine Kumuna, Miyam na Lauturai, Mayam Punamak, Kari Matalang Tok Pigano, Adamak Nahaktang Diwabi Batare, Aikoi Taru, Imung Sikipim, Amukta Yangsaki. Asi hairaga ine kumuna makoi mangada wa khara lon haiki adudai makoi taru imung da changsinki onthokpa drisni imung adugi yengai de makoi taru mak masana masabo so holibra yauna ningsingkide sab leptuna lainaki mamadu phungagi nakanda longna taduna lei sega de pikliba masa mari do tari Nupi macha ani amana nakana thariba wagi kangthak mathakta umna taduna lei aduga pungak chawrabi ani dumadi chakhumgi leimai thakta taduna leirami makoi loina sire thunamak khoimuba amadi khoirabana manak nakpa police station da pau pirubadagi police ki gari thunglare osi sayapna imung changduna koili yengi Laimaya tariba nupi masa anidugi manakta hu totlaba sak pukham amasu isai na lai manaktudagi thupsillabasi ama khungkatuna phaktoklaga yengi apaiba angangi khuina asumna irami ibok kumu inhen thubi macha mabok tonu amasung nine ngangbi loina khaton khoimuba mamo khoingauba mayang mafamda khurumjai madudi Thabak ase isi hanbi ibanina yamna kuina khanara matungda pangthok chakhibani aikhoigi baba hakum mama hatokhre imasu ngasi sikhre aikhoi angang ngakta nipan karamna hingaubu ngamgani kanana aikhoibu thakbigani aikhoi yumchu hingkolchu ma macha hona laukrabani aikhoi karaida leigani aikhoi yamna kire aikhoina kanadagi sel lauraga nakhogi lupa lising ama pigani Aikoi loina imaga babaga ki manakta chatlasi khanare aduna hu chaminaduna aikoi loina mak ngasi siminarabani nakhogi hanbi amasung khoibi matang sida aigi wari macha losinjare mathangi wari dasu nungai ba kya putuna laksage khwai punung puthaga chari